Ngasi nungdar phongkhiba pawnikol pawchedagi maruiba paw khara khangatjaraga miyamda khulu tamjage miyamgi damak sijinanaba thaw amada gas purapa gari driver ani Kuki ni chingnaba singna maikai ani dagi kapsilakpa Nongmei panduna siramgadaore ngasi ayu Imphal Jiri lambi ki Tamenglong district ki Tawsem sub division ki manung samba Toleng Kuki village amadi kaimai ani ki lona mafam amada khulai matik chana paiba Kuki sing oigani chingnaba singna Nongmei kapsilakpagi thawdokta miyamgidamakta thaw amadi gas amadi atei polam sing purapa gari ahum akai ato thokhibaga loina gari driver ani Nongmei maruna pambadagi aso apanangkhre hairi hiram asigi matangda pause asina phangba pawgi matung inna ngasi ayu pung 10 rom tarapa aduwaida sakhangdaba Kuki khulai paiba sing oigani chingnaba chingna maikai ani dagi akama mawngda Nongmei kapsilaktuna ladarakibadagi thawdo adu thokhibani hairi Thawdo aduda driver ani aso apanang bagaloyana gas bullet gari ama oil tanker mari amadi truck amaga akai atoi thokhi akai atoi nangkraba gari sing adudi LPG bullet register number MN 06D 1144 driver maming A Tampayama petrol oil tanker registration number MN 06D 0978 driver maming Y Ben Chandra Ghosh, diesel oil tanker registration number MN03D 3214 driver maming Tanga Prasad Khage, diesel oil tanker registration number NN05T 1383 driver maming Chi Ice local amadi diesel oil tanker registration number AS01NC 7615 hariba gari sing asini hari thawdo aduda gari driver Ramesh amadi Turaram di makongna Nongmei pankibani hari gari sing adugi mafam ayambada Nongmei maruna panduna oil tanker adugi tengda panba Nongmei maru sing aduna maram oiraga thaw sing pathoki amade gas buref adudasu Nongmei maruna panduna gas leak oiki adubu laiba fabadagi hauji fawgi oinadi maihau langpok thokpagi pawdi laitri aduga atopa gari amada jar singna Nongmei maruna panduna pamsar oikre aduga atopa gari singna akai atoi thokre hari Thawdok thawfamda kapthokraba Nongmei tokning kaya amasu phangba ngamkhre soglaba mokoi anigi manungda driver amagi oi thangba khuningda Nongmei maruna panduna khudong thiningai oiba maungda aso apanangki thawdo adu thogle habagi paw hek phangbaga manak nakpada leiba policing thawdok thawfamda changsilaktuna thijin humjinbagi thabak chathakre loyana asokpa sing khudakki oiba laying chathanabagi damak Jirida leiba hospital da pukhakre hainasu paw asina makhatari Lakadoriba Lok Sabha Mikal asida BJP na vote masing yamna hena kanabagidamagta honari MPCC gi media social media amadi election secretary oina thawai puramba Saha Nawaz Khan na BJP da yaukre Lakadoriba 19 suba Lok Sabha election asida lamba tawnagadoriba singdagi BJP na vote masing yamna hena kanabagidamak sem sari miyamna su BJP da thajaba thamli haina party asigi president A Sharda Devi na phongdokre Wafam asing ngasi thambal sanglenda pangthokkiba MPCC gi media social media amadi election secretary oina thawai puramba Naha Nawaz Khan na BJP da yorakpagi nungaiba phongdokkiba tharong amada phongdokkibani A Sharda Devi ne makha taraduna hai Saha Nawaz Khan na BJP da thajaba thamduna changlakpada nungaiba phongdokpaga loidana tungan party gi miyoi amadi party asibu nungsibiba kayana Lok Sabha election asida party asibu mai paknaba honari haike nakal amaromda ngasi nongna BJP da yorakraba Nahas Nawaz Khan na phongdokkibada mahangna Congress party da chahi 10 hena lairakhiba asida leibak miyamgi damakta tawningba thabak kaya pangthokpa ngamdana lairakpa asi yamna laibak thibani Congress party da wajaraklaba singbu nathaiduna Congress party ga mari sulai lenjadaba miyoi amabu ena Manipur parliamentary constituency da mirep oina lefamba achi achuba khongthang nate amadi Manipur gi lenga puluching liba chief minister N Biren miyamgi damak paikhalak liba thabak thoramsing asida penjajuna BJP da yorakpani haiki makha tarakpo oina kangleipaki mairagi pawsedagi maroiba paw khara amolakhatjaraga miyamda khulu tamjarage kumbida bimol akoijangi mikhalgi meeting pangthoklingaida Nongmei round ani break fire tawramle Taragani suba Lok Sabha Mikal asida ina Manipur parliamentary constituency da India block na sawgatuna Congress ki meeting oina songtholak liba Angomja bimol akoi jangbi election gi meeting amangasi kumbi khunga wangbada leiba yum amada pangthoklingaida sakhangdaba miyoi kharana mifam pangthoklingai mafam adudagi meter chahum loblap na leiba mafam amadagi Nongmei round ani rom break fire tawbagi thabak chathakre hari
ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:38 ꯇꯥꯕ ꯃꯇꯝꯗ ꯀꯨꯝꯕꯤ ꯑꯁꯤꯗ ꯍꯥꯟꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯗꯣꯛꯇꯔ ꯈꯥꯒꯦꯝꯕꯝ ꯔꯣꯃꯦꯁꯀꯤ ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 3 ꯀꯨꯝꯕꯤ ꯈꯨꯡꯒꯥ ꯋꯥꯡꯕꯗ ꯂꯩꯕ ꯌꯨꯝꯗ ꯃꯤꯈꯜꯒꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈꯤ꯫ CLPꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯅ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯐꯝ ꯑꯗꯨ ꯀꯨꯝꯕꯤ ꯕꯖꯥꯔ ꯃꯅꯥꯛꯇ ꯂꯩꯕ ꯊꯣꯡ ꯃꯌꯥꯗ ꯀꯥꯞꯈꯤꯕꯅꯤ꯫ ꯁꯛꯈꯪꯗꯕ ꯃꯥꯔꯨꯇꯤ 800 ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯣꯡ ꯃꯅꯥꯛꯇ ꯀꯥꯔ ꯑꯗꯨ ꯈꯥꯝꯂꯒ ꯅꯣꯡꯃꯩ ꯑꯅꯤ ꯀꯥꯞꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯛꯈꯪꯗꯕ ꯅꯍꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯀꯥꯔ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯂꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯃꯤꯇꯤꯡ ꯑꯗꯨꯗꯤ ꯀꯥꯏꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯊꯣꯛꯂꯨꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯕ ꯌꯥꯅꯤꯡꯗꯦ ꯃꯥꯂꯦꯝ ꯊꯣꯉꯥꯝ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯂꯩꯉꯥꯛꯀ ꯃꯤꯌꯥꯝꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯚꯥꯔꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯅ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯊꯣꯛꯂꯨꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯂꯣꯞꯁꯤꯡꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯦꯛꯇꯤꯕꯤꯁ ꯃꯥꯂꯦꯝ ꯊꯣꯉꯥꯝꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯥ 12 ꯍꯦꯟꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯇꯧꯕ ꯑꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯑꯐꯥ ꯑꯄꯨꯟ ꯇꯧꯗꯨꯅ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ꯫ ꯏꯔꯥꯡ ꯊꯣꯛꯍꯟꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤꯡ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯒ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯗ ꯇꯥꯏꯅꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯅ ꯉꯔꯥꯡ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯊꯣꯛꯂꯨꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯑꯃꯤꯠ ꯁꯥꯍꯒꯤ ꯐꯪꯁꯟ ꯂꯣꯏꯔꯕ ꯅꯨꯡꯊꯤꯜ ꯄꯨꯡ 6ꯗ ꯊꯥꯗꯣꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯈꯤ꯫ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯑꯃ ꯁ꯭ꯇꯥꯐ ꯑꯅꯤ ꯀꯨꯀꯤ ꯈꯨꯜꯗ ꯆꯪꯁꯤꯜꯂꯨꯕꯗ ARꯒꯤ ꯀꯥꯡꯕꯨꯅ ꯀꯜꯍꯧꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯃ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯑꯅꯤ ꯉꯁꯤ ꯑꯌꯨꯛ ꯀꯥꯔ ꯑꯃꯗ ꯀꯨꯀꯤ ꯈꯨꯜ ꯑꯃ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯀꯥꯡꯆꯨꯞꯇ ꯂꯩꯕ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯤꯑꯣꯏ 3 ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯜꯍꯧꯔꯕ ꯃꯇꯨꯡꯗ ꯐꯌꯦꯡꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯔꯝꯂꯦ ꯍꯥꯏꯔꯤ꯫ 22 ꯁꯨꯕ AR ꯀꯥꯎꯟꯁꯤꯜ ꯄꯣꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯃꯦꯔꯨꯟ ꯃꯆꯨꯒꯤ ꯇꯣꯌꯣꯇꯥ ꯀꯥꯔ MN01AX2003 ꯑꯁꯤꯗ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯔꯣꯍꯦꯝ ꯁꯤꯡꯍ, ꯁ꯭ꯇꯥꯐ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯤꯁꯇꯔ ꯃꯣꯃꯣꯆꯥ ꯁꯤꯡꯍ ꯑꯃꯗꯤ ꯃꯤꯁꯇꯔ ꯑꯔꯨꯟ ꯁꯤꯡꯍ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤ ꯇꯣꯡꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯆꯨꯞ ꯈꯨꯜꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯆꯨꯔꯥꯀꯣꯟ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯈꯨꯗꯛꯇ 22 ꯁꯨꯕ ARꯒꯤ CO ꯀꯥꯔꯇꯤꯛ ꯊꯥꯄꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯠ ꯂꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ 3 ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯗꯨꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯇꯨꯡꯗ ꯃꯤꯑꯣꯏ 3 ꯑꯁꯤ ꯐꯌꯦꯡꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯤꯑꯣꯏ 3 ꯑꯁꯤ ꯐꯌꯦꯡꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ 3 ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕꯒꯤꯗꯃꯛ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯂꯝꯆꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯤꯑꯣꯏ 3 ꯑꯁꯤ ꯀꯧꯈꯠꯇꯨꯅ ꯑꯆꯨꯝꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ 22 ꯁꯨꯕ ARꯒꯤ CO ꯀꯥꯔꯇꯤꯛ ꯊꯥꯄꯥꯅ ꯃꯇꯝ ꯆꯥꯅ ꯃꯤꯑꯣꯏ 3 ꯑꯁꯤꯕꯨ ꯀꯜꯍꯧꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯑꯃ ꯂꯣꯏꯅꯅ ꯁ꯭ꯇꯥꯐ ꯑꯅꯤꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯠꯄꯗ ꯂꯝꯕꯤ ꯑꯣꯟꯗꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯈꯨꯜꯁꯤꯡꯗ ꯂꯥꯟꯅ ꯊꯧꯖꯤꯜꯂꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯏꯜ ꯄꯝꯁꯤꯡꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯊꯥꯎ ꯍꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯆꯪꯂꯛꯄ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯊꯥꯎ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗ ꯇꯣꯂꯦꯟ ꯀꯨꯀꯤ ꯈꯨꯜ ꯃꯌꯥ ꯀꯩꯃꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯈꯤꯕ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯊꯥꯎ ꯄꯨꯕ ꯒꯥꯔꯤ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯄꯝꯁꯤꯡꯗ ꯃꯤꯌꯥꯝ ꯊꯣꯝꯖꯤꯟꯗꯨꯅ ꯊꯥꯎ ꯍꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫
ꯊꯧꯑꯣꯡ ꯑꯁꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯄꯝꯞꯁꯤꯡꯒꯤ ꯊꯥꯎꯒꯤ ꯁ꯭ꯇꯣꯛ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯊꯥꯎ ꯍꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯒꯥꯔꯤꯁꯤꯡ ꯊꯣꯝꯖꯤꯟꯅꯔꯛꯇꯨꯅ ꯃꯤꯌꯥꯝꯅ ꯖꯔꯀꯤꯟ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯂꯧꯁꯤꯜꯍꯧꯅꯕ ꯍꯣꯠꯅꯕꯗ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯑꯣꯏꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯑꯇꯥ ꯊꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯃꯄꯥꯟꯗꯒꯤ ꯊꯥꯎ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯈꯤꯗꯨꯅ ꯊꯥꯎ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯕꯗꯒꯤ ꯑꯣꯏꯜ ꯄꯝꯞꯁꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯥꯔꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯊꯥꯎ ꯍꯥꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫